अहानबदा मरुएबा पाउ उख्रुल डिस्ट्रिक्ट के लितांदा मखाताना उंखनरकपगा लोइनना युम खरसु मई थाखरे हाइरी अमदी उख्रुलदा इंटरनेट नुमित मंगानी अथिंगबा थमख्रे खुरुमजरी ISTV की मणिपुरी पाव मिनिंग ताबिदिबा पुमनमकपु तराम नोकचरी पाव संदोकना पिजरी उख्रुल डिस्ट्रिक्ट के लितांदा मखाताना उंखनरकपगा लोइनना युम खरसु मई थाखरे हाइरी ngasi ayuk pung 8 makhairom tabada mi leinadraba yum khara mai tharakpa amadi nongmai round kaya kapakpagi makhon taki district administration ge athingba thugaiduna lambi da thorakpa mioi kaya security na thingki maduda nakanani ge marakta chauna muknaba thokki Miyam adu lakshinaba security na tear gas kaptuna tankaiki hauzik makhatana pamdaba thodok thoktanaba security na kanba checksin thorang lokhatli Big army of India. Chalo. Litan ki thawdok asina makhatana pamdaba thawdok thorakpadagi ngakthoknaba Ukhrul district ki revenue jurisdiction pumbada ngasi ayuk pung 13 makhaidagi numit mangani internet athingba thamkhre Commissioner Home and Asok Kumar na thokiba order asina internet data service broadband BPN amasung vishat yauna athingba leigani haidi anti social oiba singna social media da aranba paw sandoktuna law and order da chauna akaiba lakadabana khongthang asi lokhatpani haidi Ukhrul district ki Litanda Furup ani gi marakta thokhiba hingsa gi thodok NPP Manipur unit na nungaitaba fongdok laduna mai thaduna lanthum manghanba thodok yaningdaba fongdokli Furup ani gi shanti thamduna punna hanagum nungsi chana na leiminna ba appeal tawri Nupi amagi ashiba hakchang ama Nambul Turel gi Hairangoi thong manakta tautharakpa thengnare ngasi ayupung 10 rom tabada ashiba hakchang adu lambi chatpasingna urakpadagi police ta paw piduna forensic science ki kangbu yauna lokhatnaba hotnari Lal Bahadur Shastri National Academy of Administration Mussoorie the training tauriba 2025 ki IAS trainee Probationary Singh tha asigi tareta Loktak project area gi tokpa kabui khulda chatuna yengshinkre tim adubu khul adugi chairman Gideon Kamaina luchingduna taramna okhi tim aduna khul aduda leiringai 2025 ki September 13 da Prime Minister Narendra Modi na sangaramba Eklavya Model Residential School gi fibam yengshinki Gideon Kamaina khul ashi matau karam na lenga ki makhada leiduna chawkhat thorang paikhalibano haibgi matangda sugaina tamki loina na trainee sing aduga khunja singa phaminaduna wahang paukhumsu chathaki Kumbi Kendra ki MLAS Premchandra na irang marag asida Kumbi Eshi ki tongan mamafam kaya da taurakli ba thabak thoram kaya bu penzaduna MLA ga punna chatminaragani haiduna wangu tirakhong gram panchayat ki ward number 9 hautak tampha khunau awang leikai digi voter taraga mangabu MLAS Premchandra gi loina bi sanasham ongbi IVI na BJP gi lengyan yanduna taramna upagi thoram ama hautak tampha khunau awang leikai da pangthokre Thauramadu da BJP Kubi Mandal gi Secretary W Thoiba Organization Secretary and Open Draw Ward number 9 gi member Takhelamam Sana Jawbana Maruiba Myoy Shingoina Saru Yaki
Wangu ahalup awang lekai napaching gi chingthakta leiriba wangu gi miyamna thakna chanaba sizinariba wangu water supply gi tanki gi akoibasing ima phawoi bi laibung gi akoibasing amadi wangu tampha lairembi gi laibung gi akoiba mafamsing asi ayok arambai tengol unit 61 na luna na leinabagi damak sit sengbagi thoram ama pangthokre. Paugi marak thana timbre matang lausari. Honglakliba punsigi lambisida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakdaba amadi kuchu kumen senghallakti. Kuding magsibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matam gi nungsit nungsa amadi ainga sana maram moiraga lok tungba Kubana singba tatana thohali. Pumna magsibu kudak ta phanba ngamlaba Capidon cup syrup. 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Dada! Ibe makigano. Alda tamo. Sige yumse next Pm-Istv na check sin na laksilaga thamkhrabani ne. Dada nang se juhar habaga amta kidarbo. Asumna mayamna na machalbo ngapshan dugum masigi yumasibu asoya na dabagi next Pm-Istv na ngapseli. Next Pm-Istv juhar habadi ngaktok na basemani. Zarman technology siya na concrete katok na tinaba matamda kapamul amuk hena hengaladli. Pm-Istv strength is in the quick. Breaking matung amuka hana taram no uchari makataba pauda Sahid Manoranjan Inspector General Manipur and Nagaland Sector Gimidyeng Makada Lamphel Pata Laiba 86 Battalion CRPF na All Manipur Football Association Amphaga Punna Khusam Naduna February tang taruktagi tagyel de Laiba Sai Sports Complex Artificial Turf Ground da Chatharakiba Tarataruk Shuva Sahid Manoranjan Singh Memorial State Open Football Tournament ki ngarang humni Shuba Numita Trakpu Nambol Amadi M Khavam Ani Sanaki Match adudai M Khavam na Trakpu Nambol Bu Ani Amada Maithiba Piki Loina na ani Suba Match ta FC Rengdai Amadi MIU FC Mayang Imphal ga Shanabada FC Rengdai na MIU FC Mayang Imphal Bu Mari Anida Maithiba Piki ngasi marini chanba numit ki ayukta NMFA Salam Amadi Utlaw FC ga Shanagani loina na ani suba match ta Traw Kwa Kaithal Amadi Pathap Lilonga Shanagani hairi. Loshilakpada maruiba pausing amuka hanapizari. Ukhrul District ki Litanda makhatana ungkhatnarak pagaloina na yum kharashu mai thakre. Amadi Ukhrul the internet numit mangani athing bathamkre. Hausi Pawagyo na Istv na pizza Manipuri pa matang installation jari miding tabiram liwa pumna magpu amuka hana kurum jari.